Hello mayam puna mapu taram no chiri mayam garam thamak ki video dogi makha taba oina junior se mayam haji the video se dum continue to jara age yang mom to re jo papa na haure mando haure mando nas motor si je roast chang ni how doing khoi ro chap chabi da chai thùng rác nhưng mà thùng rác nhẹ mà nó thùng rác nó sợ ra với thùng rác bị đần dây đi vô là có tao nó muốn người ta nói nói ra này nói thùng rác nó ra ra này nè chap bị đần dây đi nhà ăn kia 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 ni nya hanja lo di kalau jakan how doing anh em mình đi giàu rồi bộ giàu rồi mới đi giàu bộ nó kia phải lâu nó sẽ ăn cái kia kia anh nói rồi có chắc rồi em được chắc cái gì ra tôi nó apa mà không được thôi cái apa mà không được Tiga lain ini ba. Ah, mantap. Kau yang hari. Mari cepat. Hao ni nãy ra thì ko jum hin jang Dia tahu kan. ko jum hin jang Dia mau jam tangan tangan cái apa mi xin giảm với xin giang thùng sai một trăm ama pada liam này sama sama liquid ini jam bani trăm anh ha trăm anh đi trăm có bún phá tong sami masih ngani hai heta bra ahan ma thong ma jam sama do jam me haji jam sa ni ha pe si su morok jam me hai yang dia hum ha pe nge Cep sare Angai tanggai do tama dia ba Mau tengah dai dia đây này mà ala con dia ni ngang nei ba nó một trong hai cái lên đúng kamu rồi sen hari ta ala ko ni morok aku mau tanggai ma thau dia ba chúng mà không sai nhau đã có gì thì mà mangon de pha de babu de nhưng mà không gì nữa không ta đã có gì gì ma pen dan mama thun di ba dum pipi đâu ba jam ma ba tara này mới dùng mà không được ai pai le ko si je an chi lo ni ba ne pa pa ngode pe tai ge bây dùng mà không được bây dùng mà ngồi như chắc cũng là con ngầu này chắc chắn là con ngầu này cha được đi cái cha con được cái mà cha đấy nó mang được cái trong hoa sẽ là Hello kìa ba ba chai Thằng đàn đang ngay tại vừa nè hả là chai này mà nó hả là chắc chắn gì vậy đi trai thằng đàn à thằng đây mình thật cái mình đi là chắc cái cháu chắc chắn nó tự nhiên nó thay ra ngoài rồi chắc chắn là phải chắc chắn rồi chắc tôi lấy sao lo nó chắc là số lượng thôi đi do kalau bolong ni cái cepat gì hầu rồi hầu hay là ta rồi chắc có lắm mà đây tadi ya nó lại thì em jak ke dia chạy ba kìa jak ki betania berak motor là nó chụp cái motor này masih cepat sinap tadi không có tốt cái tàu đi là jak kita không làm gì gì chắc học cái là hai dùng nè còn à gì em phát triển nó dùng khuyên là bằng nghề đi à đi được không ạ ngày phải nó còn này cái câu bộ Haji yam sana thana ba lore matungda losellamya ega tombiga changna khoi losellaga ka khale ami ado mayam room to dong si dum tawrage matang su sare khoi haji kero tawbagi tawbudi phong se hayang sida drobani ba asi lawthok drobani ba si gulab se tawa ma han tare e na ina kisan madon han thar siga leirame ni siga haga thamba dagi ki hodare no siga nan thare kisan le siga leire sida hana jing hana ge ma'am room tour se aisune first time ni ma'am kai kai hai do khang de do so ba yaw so ma'am na dum piu ai adum
ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯀꯨꯏꯔꯕꯅꯦꯕ ꯃꯧ ꯑꯣꯏꯔꯛꯄꯗꯒꯤꯁꯨ ꯔꯨꯝ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯣꯝ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯇꯧꯕꯁꯤꯁꯨ ꯑꯩꯅ ꯉꯝꯗꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯁꯨꯕꯤꯔꯁꯨ ꯉꯥꯛꯄꯤꯌꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯐꯃꯨꯡꯁꯦ ꯃꯧ ꯑꯅꯧꯕꯤꯒꯤ ꯔꯨꯝꯒ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯕꯩꯅꯤ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯅꯛꯁꯜꯂꯛꯑꯦꯅ ꯀꯥꯡꯈꯟꯒ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯂꯧꯊꯣꯛꯇ꯭ꯔꯤ ꯑꯁꯤꯁꯦ ꯂꯣꯛ ꯑꯔꯨꯝ ꯇꯧꯕꯒꯤꯁꯨ ꯂꯩꯔꯦ ꯐꯤ ꯁꯨꯕ ꯌꯥꯗꯕꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯥꯕꯒꯤ ꯃꯌꯥꯝꯁꯤꯒ ꯉꯝꯅꯗꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏ ꯂꯣꯏꯔꯦ ꯙꯃꯥꯟ ꯆꯥꯛꯀꯧꯕꯇ ꯉꯥꯏꯔꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯒ ꯁꯤ ꯑꯗꯨꯝ ꯏꯁꯤꯡ ꯁꯥꯍꯜꯂꯒꯅꯦ ꯁꯤ ꯑꯃꯈꯛꯅ ꯑꯗꯨꯝ ꯂꯨꯖꯕ ꯑꯣꯏꯌꯦꯕ ꯃꯀꯣꯛ ꯇꯨꯝꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ 2 times ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯒꯅꯦ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯒ ꯃꯇꯥꯏ ꯆꯥꯏꯅ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯕ ꯄ꯭ꯂꯛꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯄꯨꯁꯜꯂꯦ ꯑꯜꯅꯥꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯗꯦꯂꯤ ꯋꯦꯌꯔꯒꯤ ꯐꯤ ꯉꯥꯛꯇꯅꯤꯗ ꯁꯦ ꯃꯥꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯔꯠꯁ ꯈꯔ ꯕꯣꯛꯁꯔ ꯄꯦꯟꯁ ꯈꯔ ꯂꯩꯔꯦ ꯁꯤꯁꯤꯅ ꯐꯣꯔꯃꯦꯜꯁ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯄꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁ ꯉꯥꯛꯇꯅꯤ ꯁꯦ ꯖꯤꯟꯁ ꯄꯦꯟ ꯌꯥꯝꯅ ꯊꯝꯗꯦ ꯑꯜꯅꯥꯗ ꯁꯤꯗ ꯃꯥꯒꯤ 2 ꯈꯛꯇ ꯊꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯈꯔ ꯊꯝꯃꯦ ꯑꯗꯨꯒ ꯈꯨꯗꯩꯁꯤꯅ ꯅꯤꯡꯊꯝꯊꯥꯅꯦꯅ ꯑꯗꯨꯝ 1 plyꯒꯤ ꯑꯩꯅ 2 ꯈꯛ ꯑꯗꯨꯝ ꯊꯝꯃꯤꯅꯦ ꯃꯥ ꯑꯗꯨꯝ ꯑꯌꯨꯛꯇ ꯁꯦꯠꯂꯁꯨ ꯍꯥꯏꯅ ꯁꯤꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯋꯦꯠ ꯁꯔꯠꯀ ꯃꯥꯒꯤ ꯖꯦꯀꯦꯠ ꯑꯗꯩ ꯑꯣꯐꯤꯁ ꯋꯦꯌꯔ ꯃꯥꯒꯤ ꯐꯣꯔꯃꯦꯜ ꯑꯗꯨꯝ ꯁꯔꯠ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯎꯔꯤꯁꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯅꯤꯡꯊꯝꯊꯥꯒꯤ 1 ply ꯁꯨꯠ ꯈꯔ ꯁꯝꯇꯨ ꯁꯨꯠ ꯈꯔ ꯂꯩꯔꯦ ꯗꯦꯂꯤ ꯋꯦꯌꯔ ꯉꯥꯛꯇꯅꯤ ꯁꯤꯁꯤꯅ ꯍꯦꯛꯇ ꯑꯩꯅ ꯊꯣꯛꯄꯝꯕꯒꯤꯅꯤ ꯍꯥꯞꯆꯤꯟꯗ꯭ꯔꯤ ꯁꯤ ꯍꯥꯞꯆꯤꯟꯈꯤꯗꯣꯏꯕ ꯑꯗꯨꯗꯨꯅꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯈꯥꯗꯗꯤ ꯑꯗꯨꯝ ꯁꯨꯁ ꯂꯩ ꯃꯌꯥꯝ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯁꯨꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯇ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯀꯨꯂꯔꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯈꯨꯂꯥꯡ ꯊꯥꯗ ꯅꯍꯥꯟ ACꯒꯤꯁꯦ ꯑꯩꯈꯣꯏ ꯀꯥꯔꯦꯟꯒꯤꯁꯦ ꯃꯥꯗꯤ ꯃꯊꯛ ꯃꯈꯥ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯏꯟꯚꯔꯇꯔ 2 ꯂꯩꯔꯦ ꯑꯗꯣ ꯁꯣꯂꯔꯁꯨ ꯂꯩꯔꯃꯤꯅ ꯌꯥꯔꯅꯤ ꯑꯩꯅ ꯂꯥꯛꯄ ꯆꯍꯤꯗꯨꯗꯗꯤ ꯀꯥꯔꯦꯟ ꯆꯤꯡꯕꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯁꯥꯏꯌꯦꯅ ꯀꯨꯂꯔꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂ ꯆꯠꯂꯒꯦ ꯑꯁꯤꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯇꯅ ꯂꯩꯔꯦ ꯑꯁꯤꯒꯤꯁꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯂꯒꯦ ꯁꯤꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯄꯦꯅꯤꯡ ꯇꯧꯕꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝꯗꯅꯤ ꯃꯥꯏ ꯕꯔꯊꯗꯦꯗꯔ ꯀꯩꯅꯣ ꯑꯩꯅ ꯒꯤꯐꯠ ꯇꯧꯕꯒꯤꯅꯦꯕ ꯁꯤꯁꯦ ꯁꯤ ꯐꯣꯇꯣꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯁꯤꯒ ꯍꯥꯏꯔꯒ ꯁꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯅ ꯑꯦꯅꯤꯚꯔꯁꯔꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐꯠ ꯇꯧꯕꯗꯨꯅꯤ ꯁꯤꯒ ꯑꯣꯏꯅ ꯊꯝꯃꯦ ꯊꯣꯡꯖꯤꯟꯒꯤꯁꯤꯒ ꯑꯦꯅꯤꯚꯔꯁꯔꯤ ꯐꯣꯇꯣꯗ ꯁꯤꯗ ꯊꯦꯠꯂꯦ ꯑꯁꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯑꯩꯅ ꯀꯛꯈ꯭ꯔꯕ ꯂꯩꯔꯤꯕ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯒꯤꯐꯠ ꯇꯧꯕꯩꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯗ ꯃꯥꯏ ꯕꯔꯊꯗꯦꯗ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯗ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗ 24 ꯗꯤꯁꯦꯝꯕꯔꯗ ꯆꯠꯈꯤꯕ ꯁꯤ ꯂꯥꯏꯠꯁꯨ ꯊꯥꯟꯕ ꯌꯥꯏ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤ ꯂꯥꯏꯠꯁꯦ ꯁꯤ ꯄ꯭ꯂꯛꯁꯦ ꯁꯤꯗ ꯑꯗꯨꯝ LED ꯌꯥꯎꯋꯦꯕ ꯋꯥꯎ ꯑꯣꯏꯔꯦ ꯐꯖꯔꯦ ꯀꯨꯏꯅ ꯊꯥꯜꯂꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯍꯤꯠ ꯑꯣꯏꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯨꯅ ꯅꯨꯡꯗꯥꯡ ꯆꯨꯞꯄꯗꯤ ꯊꯥꯟꯕ ꯊꯝꯗꯦꯗ ꯁꯤꯁꯦ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯊꯥꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯕꯦꯒꯇꯨꯅꯤ ꯃꯥꯒꯤ ꯐꯣꯟ ꯁꯤꯗ ꯐꯣꯟ 2 ꯁꯨꯕꯗꯨꯅꯤ ꯍꯥꯟꯅꯩꯅꯤ ꯑꯗꯨꯝ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯤꯗ ꯑꯩ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯀꯥꯈꯠꯂꯛꯄꯒꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯅ ꯃꯣꯠꯂꯦ ꯈꯔ ꯑꯗꯨꯗꯨꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯌꯨꯁ ꯇꯧꯕꯒꯤꯅꯤ ꯁꯦ ꯃꯥꯃꯥꯑꯔꯊꯀꯤ ꯇꯤ ꯁꯤꯔꯝ ꯃꯌꯥꯝꯁꯤꯗꯤ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯗꯤꯇꯦꯜꯁꯇꯣ ꯁꯤꯁꯤꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩ ꯈꯨꯠꯅ ꯂꯣꯟꯖꯔꯛꯄꯗꯨꯅꯤ ꯑꯩꯅ ꯁꯦꯝꯃꯒ ꯄꯨꯖꯔꯛꯄꯗꯨꯅꯤ ꯈꯝꯕ ꯊꯣꯏꯕꯤꯅꯤ ꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯥꯙꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯆꯦ ꯑꯃꯗ ꯇꯝꯃꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯞꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯑꯗꯨꯝ ꯂꯤꯡꯛꯇꯨꯁꯨ ꯑꯗꯨꯝ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯁꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯩꯕꯅꯦꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯤ ꯌꯥꯝ ꯄꯥꯝꯅ ꯑꯩꯅ ꯁꯤꯗ ꯊꯝꯃꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯗꯦꯜꯂꯤꯒꯤꯅꯤ ꯁꯤꯅ ꯁꯨꯝ ꯑꯌꯨꯛꯇ ꯑꯩꯅ ꯇꯩꯕꯒꯤꯅꯤ
ꯃꯃꯥ ꯑꯥꯔꯠꯀꯤ ꯈꯔ ꯁꯤꯝꯄꯜ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯁ ꯃꯜꯍꯣꯇ꯭ꯔꯥꯒꯤꯁꯨ ꯃꯥꯏꯒ꯭ꯂꯦꯝꯒꯤ ꯑꯗꯨꯝ ꯆꯠꯊꯣꯛꯄꯗꯁꯨ ꯌꯥꯕꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯝꯕꯅꯤꯗ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯐꯥꯔꯁ ꯗꯣꯔꯁꯤꯗ ꯂꯩꯔꯦ ꯒꯥꯔꯤ ꯁꯤꯖꯔꯁꯤꯅ ꯁꯟ 10 ꯀꯨꯟꯅ ꯆꯥꯕꯤꯅꯤ ꯁꯟ ꯐꯂꯥ ꯑꯃ ꯏꯔꯣꯏ ꯐꯂꯥ ꯑꯃꯒꯤ ꯅꯀꯂꯤꯅꯤꯗꯅ ꯃꯌꯥꯝ ꯁꯅꯥ ꯃꯥꯟꯕꯤꯗꯨꯅꯤ ꯑꯗꯨꯝ ꯈꯨꯖꯤꯒ ꯀꯩꯅꯣꯒ ꯂꯩꯕꯩꯅꯤ ꯑꯩꯅ ꯊꯝꯖꯟꯕꯩ ꯈꯦꯠꯅꯕꯒꯤ ꯀꯔꯤ ꯀꯔꯥꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯇꯨꯛꯇꯥꯛ ꯉꯥꯛꯇꯅꯤ ꯃꯦꯗꯤꯁꯤꯟꯁ ꯂꯩ ꯀꯦꯅꯕꯒꯤ ꯈꯔ ꯊꯝꯃꯤ ꯁꯤꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯗꯕꯅꯦ ꯑꯗꯨ ꯌꯥꯝ ꯗꯦꯂꯤ ꯌꯨꯁ ꯇꯧꯗꯕ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗꯅꯤꯅ ꯁꯤꯒ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯗꯤ ꯃꯣꯏ ꯁꯤꯒ ꯊꯝꯃꯦ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯦꯌꯔ ꯁ꯭ꯇ꯭ꯔꯦꯠꯅꯔꯒ ꯀꯩꯅꯣꯒ ꯑꯥꯏꯔꯟꯒ ꯁꯤꯗ ꯂꯩꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤꯁꯨ ꯑꯗꯨꯝ ꯊꯝꯃꯦ ꯔꯨꯝꯗ ꯃꯈꯥꯗꯁꯨ ꯑꯃ ꯂꯩꯔꯦ ꯆꯤꯆꯦꯒꯤ ꯀꯥꯟꯗꯁꯨ ꯑꯃ ꯊꯝꯃꯦ ꯑꯩ ꯀꯥꯟꯗꯁꯨ ꯑꯃ ꯊꯝꯃꯦ ꯄ꯭ꯂꯛꯅ ꯁꯤꯗ ꯑꯗꯨꯝ ꯄꯥꯔꯦ ꯁꯤ ꯃꯅꯤꯡꯗ ꯑꯁꯤꯗ ꯇꯤꯚꯤꯁꯤꯁꯨ ꯑꯗꯨꯝ ꯔꯨꯝꯗ ꯂꯩꯔꯦ ꯇꯤꯚꯤꯁꯦ ꯃꯔꯥꯡ ꯀꯥꯏꯃꯟꯈꯤꯗꯅ ꯔꯨꯝꯗꯁꯨ ꯊꯝꯖꯤꯜꯂꯦ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯅꯍꯥꯟ ꯌꯣꯟꯈ꯭ꯔꯦ ꯁꯤꯁꯤꯗꯤ ꯂꯣꯜꯂꯛꯄꯁꯤꯡꯗꯣ ꯁꯤꯁꯦ ꯗꯣꯔꯗ ꯂꯩꯔꯝꯃꯦꯕ ꯃꯃꯥꯡꯒꯤ ꯐꯥꯔꯁ ꯗꯣꯔꯗ ꯁꯤꯁꯦ ꯊꯝꯃꯝꯕꯅꯦꯕ ꯄꯔꯗꯥꯁꯦ ꯑꯗꯨꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯊꯤꯡꯒꯅꯤ ꯇꯧꯕꯗꯒꯤ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯑꯩꯅ ꯔꯨꯝꯗ ꯑꯗꯨꯝ ꯈꯤꯔꯀꯤꯗ ꯁꯣꯟꯒꯤꯁꯦ ꯎꯗꯦꯕꯁꯦ ꯑꯜꯃꯥꯔꯤꯁꯤꯅ ꯈꯨꯝꯖꯤꯜꯂꯦꯕ ꯑꯗ ꯁꯤ ꯈꯔꯁꯦ ꯎꯗꯕꯗꯨꯅ ꯑꯗꯨꯝ ꯑꯁꯤꯇꯃꯛ ꯎꯕꯅꯤꯅ ꯁꯤꯇꯃꯛ ꯑꯗꯨꯝ ꯎꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯝꯃꯕ ꯁꯤꯒ ꯑꯗꯨꯝ ꯁꯤ ꯄꯔꯗꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯤꯔꯔꯗ ꯁꯤꯗ ꯂꯩꯔꯦ ꯔꯨꯝꯒꯤꯗꯨ ꯌꯥꯝ ꯏꯁꯄꯦꯁꯦꯜ ꯌꯥꯝ ꯀꯩꯅꯣ ꯂꯩꯇꯦꯗ ꯁꯤꯗꯤ ꯑꯜꯃꯥꯔꯤꯗꯨꯅꯤ ꯑꯜꯃꯥꯔꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒ ꯂꯩꯔꯁꯦ ꯃꯌꯥꯝ ꯍꯣꯝ ꯇꯣꯔ ꯇꯧꯕꯒꯤꯁꯨ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯅꯣꯡꯃ ꯑꯗꯨꯝ ꯃꯇꯝ ꯐꯖꯅ ꯐꯪꯕ ꯃꯇꯝ ꯑꯝꯗ ꯑꯩ ꯇꯧꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯩꯅ ꯔꯨꯝꯁꯤꯁꯨ ꯏꯍꯥꯡ ꯂꯩꯔꯦ ꯉꯁꯥꯏꯁꯨ ꯂꯣꯏꯁꯤꯜꯂꯝꯕꯅꯤꯅ ꯉꯁꯤ ꯑꯗꯨꯝ ꯇꯧꯁꯜꯂꯒꯦꯅ ꯇꯧꯔꯛꯑꯕꯅꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯤꯛꯇꯛꯅ ꯂꯣꯏꯁꯤꯜꯂꯦ ꯁꯤꯒ ꯑꯗꯨꯝ ꯐ꯭ꯔꯟꯠ ꯁꯥꯏꯖꯀꯤ ꯗꯤꯖꯥꯏꯟ ꯃꯊꯛꯀꯤꯗꯣ ꯎꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯀꯥꯁꯦ ꯆꯥꯎꯋꯤ ꯑꯩꯗꯣ ꯄꯣꯠꯁꯤꯡꯁꯤꯅ ꯊꯝꯈꯤꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯦ ꯀꯥꯒꯁꯦ ꯆꯥꯎꯕꯒꯗꯣ ꯆꯤꯟꯈꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯅꯦꯜ ꯄꯦꯟꯁꯦ ꯀꯣꯛꯊꯣꯛꯀꯦꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯂꯣꯏ ꯀꯣꯠꯂꯤ ꯇꯧꯔꯦꯅ ꯀꯣꯛꯊꯣꯛꯑꯝꯕꯗꯨꯒ ꯀꯩꯅꯣꯁꯤꯒ ꯑꯃꯨꯛ ꯈꯔ ꯇꯥꯊꯣꯛꯈ꯭ꯔꯦ ꯅꯦꯜ ꯔꯤꯃꯨꯚꯔꯅ ꯁꯤꯒ ꯇꯛꯊꯣꯛꯑꯝꯃꯤꯅꯤ ꯁꯤꯗꯣ ꯇꯛꯄꯒꯤ ꯗꯥꯛ ꯂꯩꯔꯦ ꯋꯥꯜ ꯀꯣꯚꯔꯁꯤꯒ ꯀꯩꯅꯣ ꯇꯧꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯡꯕꯨꯗꯤ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯕꯦꯠꯁꯤꯠꯇ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯀꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯍꯌꯦꯡ ꯐꯖꯅ ꯐꯧꯗꯣꯛꯀꯦ ꯁꯨꯕꯗꯤ ꯀꯤꯖꯩ ꯑꯗꯣ ꯌꯦꯡꯉꯅꯤ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯣ ꯍꯦꯛꯇ ꯁꯤꯟꯗꯣꯛꯑꯝꯃꯤꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯁꯦ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯑꯦ ꯁꯤꯝꯄꯜꯗ ꯑꯃꯃꯨꯛ ꯈꯜꯂꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯑꯊꯥꯕ ꯑꯃ ꯊꯥꯖꯤꯜꯂꯦ ꯕꯦꯠꯁꯤꯠꯁꯤꯁꯨ ꯄꯤꯂꯣ ꯀꯣꯚꯔꯒ ꯗꯥꯛ ꯇꯥꯁꯤꯟꯈꯤꯗꯅ ꯃꯃꯥꯡꯗꯕꯨꯗꯤ ꯑꯣꯏꯍꯧꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯀꯤ ꯂꯥꯏꯠꯁꯦ ꯆꯤꯡꯍꯜꯂꯒꯦ ꯁꯤꯗ ꯂꯥꯁ ꯑꯣꯏꯅ ꯁꯤꯗ ꯑꯦꯜꯏꯗꯤ ꯂꯥꯏꯠ ꯁꯤꯗ ꯂꯩꯔꯤꯁꯦ ꯕ꯭ꯂꯨꯒꯤꯅꯦ ꯁꯥꯏꯠ ꯀꯣꯔꯅꯔꯒꯤ ꯕ꯭ꯂꯨꯁꯦ ꯁꯤ ꯁꯥꯏꯠꯇ ꯂꯣꯏ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤꯒꯤ ꯁꯦꯜ ꯑꯣꯏꯅ ꯑꯅꯤꯈꯛꯁꯤꯃ ꯌꯥꯈꯤꯗ꯭ꯔꯦ ꯑꯅꯤꯈꯛꯁꯤ ꯃꯨꯠꯈ꯭ꯔꯦ ꯁꯤꯒꯤ ꯑꯦꯡꯒꯜꯁꯤꯒ ꯂꯧꯔꯛꯀꯦ ꯁꯤꯗ ꯍꯦꯛ ꯊꯣꯡꯖꯤꯟꯗ ꯁꯤꯒ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯐꯣꯇꯣ ꯂꯩꯔꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯨꯝ ꯑꯌꯨꯛꯀꯤꯁꯨ ꯁꯟꯗꯥꯡꯒꯤꯁꯨ ꯈꯨꯔꯝꯃꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯑꯗꯨꯝ ꯈꯨꯔꯝꯃ ꯊꯣꯛꯏ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯀꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯃꯤꯔꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯝꯗ ꯂꯩ ꯌꯨꯝꯖꯥꯎꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨ ꯂꯣꯏꯅ ꯂꯣꯏ ꯈꯨꯔꯝꯃꯤ ꯂꯩ ꯃꯔꯦꯟ ꯁꯤꯗꯕꯤ ꯂꯣꯏꯅ ꯂꯩ ꯑꯗꯣ ꯃꯈꯥꯗ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏꯗꯣ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯕꯅꯤꯅ ꯁꯤꯒꯤꯁꯨ ꯂꯥꯏ ꯂꯣꯏꯅ ꯈꯨꯔꯝꯃꯤꯌꯦꯕꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ
ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯆꯪꯉꯛꯄꯤꯌꯨ ꯑꯗꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯥꯝꯅ ꯐꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯀꯩꯀꯩ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ